ꯇꯝꯖꯔꯤ ISTV पाउमियंग ताबिरुकुना बुतारामन ओक्तरी मरोइबा पाउदा इमालोन चौखट हनगदबनी हाइना मीडियादा फोंदोक्लबसु लुसिंगबु सिंग यावना लारिक लाइसु हैरबसिंगना इमालोन बुजी नाथैगुना थंबगुम तौरी पाउ संदोंना पिजरी मसा मसागी मरमदमगी लोनसिंग चौखट हन्नबा पृथ्वीदा लैरिबा जाति खुदिंगमंगना होटनरी मसिबु मपुंग फाहन्नबा इंटरनेशनल मदर लैंग्वेज डे हाइना चाही खुदिंगी थौरम पांगथोकनरी मणिपुरदसु नुमित असिबु मपुंग फाना पांगथोकतुना मणिपुरी लोल चौखटननबा सरकार यावना तोंगान तोंगानबा ऑर्गेनाइजेशन सिंगना लेप्तना होटनरी इंटरनेशनल मदर लैंग्वेज डे की थौरमदा लमदम मसिगी फमनाइबा फमनाइबी सिंग यावना इमा लोन चौखट हन्नबा होटनगदबनी हाइबा वाफम कया तत्तना चाही खुदिंगी मीडियादा फोंदोकली अदुमोइनमक सरकार असिगी लुसिंगबा लुसिंग बिसिंग यावना लारिक लाइसु हैरबा मियोय कयाना इमा लोलबु नाथैदुना थमलगा इंग्लिश लोन बुना चौखट हनबा पामबगी वाखलोन लैबगुम तौरी इचम चंबा इमा इबेल सिंग यावना पांगथोकपा मियामगी थौरमदगी हौरगा मियाम तिनबा मिफम अमदी सेमिनार सिंगवा फावबदा इचम चमना मैतै लोना वा ngang पुन्ना भाव तामिननबु होटनबगी महुत्ता इंग्लिश लोन दा इबा वाहै पारेंग सिंग सेदा येंगलगा पाथोकतुना मियामदा ताहनबगी चटनबी अमा तत्तना चथरकली मसिना पांगथोकलिबा थौरम अदुगी पांदम फांगहनबु होटनबगी महुत्ता हेना भाव ताहनदबदा नतना इमा लोनबु नाथैदुना थमली अमरोमदा नरेंद्र मोदीना लुसिंगबा सरकार असिगी काउंसिल ऑफ मिनिस्टर सिंग यावना नरेंद्र मोदीना हिंदी लोनबु चौखट हन्ननबा पांदमदा मणिपुर यावना तोंगान तोंगानबा मिफम अयामबदा हिंदी लोन ngang लोल असिबु चौखटननबु होटनरी मणिपुरददी नन मणिपुरी अमगी दुकान नत्रगा होटल दगी पोट लैबा फावबा लमदम मसिगी येलहोमी सिंगना मणिपुरी लोल ngangbagi mahuta हिंदी लोन नत्रगा इंग्लिश लोन ngangnanabu hotnaduna leiri UNESCO na Manipuri lol asi mutkiba yabagi khudong thiningai oiba chang yaure hairabasu lol asi bu chawkhatnaba lusingba sing yauna miyamna thamoi sengna hotnabagi mami tadabagum tawri drug yauna tongan ba aina yadaba potlam kaya lalonba thingnanabagi damak maru oina leiriba narcotics and affairs of border police nap asi matam ga sanaba unit ama oidabadagi mathong ningthina pangthokpa ngamdre makoida piriba khulaising asisu ariba matamgi oibana sizinabada khudongchadaba kaya mayoknare gari masing suna pidabana athu akaigi oina aina yadaba potlam kaya fananaba chatpada mai pakpa ngamdre hairi ngarang numidang Thobal district ki manung chanba Thobal moijing mayai lekai de leiba miyoi amagi yumda number 4 leire haiba khangbadagi napki kanguna commando kangbuga loinena changduna fananaba hotnabada mafam aduda leiramba miyoi kharana nongmai kapchilakpadagi napki kanguna handuna nongmai kapada matam kuiraba nongmai oibana maru ama kapkhraba matungda makhatana kapa yadaba phawwa yauki hairi ngarang number 4 phaba changba juda miyoi kharana napki kanguna tonglakpa masagi gari alto car ani mai thaduna amanga ta thokhanki A star car amana thugai rakre hairi ISTV news na phangwa paugi matungina mafam maduda number 4 kg khara leire haibagi akaknaba pau phangbadagi napki kangbu aduna commando hauraga changkhibane hairi mafam maduda brown sugar sungbagi machine amadi khuchu khulai sing phawba leiramba thengna rakhi hairi mission adu mai pakna na bahana mangjauna na napki kanguna atopa security force sing mateng pangbina ba hairubada yarakhide haina pawasina makhatari ngarang gi thodok aduda mafam adugi miyamna nap amadi commando gi kangbu fajin kibadi leite hairi mara leire haiduna miyoi adugi mayum makai mai thadokpa imung adugi miyoi sing tanthokpa haibasi tawpham thokte haina chalai apunba nupi samas lupna khangalakli masina mara leijadaba imung dogi miyoi sing amadi larik laisu tamjariba mahiroi kayabu dandi pibadi chumloi asigumba thabak asi miyamna chathadanaba lup asina appeal tawrakli हाना लेकाइदगी तांथोख्रबा मियोय सिंगबु मसागी मयुमदा हंजिल हंदुना खुनाय सिगी थबक थौरम सिंगदा सरुप याहनबिनाबा होटनबियु मसिना मरा लेजद्रबा सिंगबु तुंगी लंबी पिबा ओइना थोकनी मखोय सिंगदुगी मरक्ता तुंगी युंबी यावरकलोय हाइनिंगाय लेते हाइना खंगलकली पाउगी मरक्था नातेमा ब्रेक अमतंग I'm ready. Telero. Editor car late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina leina bagidamo. Wow. Hujik su straight oirina. Straight and gorgeous. Sunsilk perfect straight. Lock tobio, rock tobio. Lengshin biro. Sarma Opticals BT Road Infalna. Special offer pijabaga loinana hodok chare lens khaktumak laigadaba scheme masi pambiba singna isagi mitka chanaba fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin biru Sarma Opticals opposite Johnson School BT Road Infal
Panasonic battery amsung torches. Japanese technology na sama world quality thaba energy set. Masida sanahida mercury yauti adu miyoi bigi haksang amadi akoi bigi film da karigumba akai matapi. Bayam dagi mapanga kanusugeri Panasonic battery amsung torches. Seasonally. Panasonic. Irujo Coaching Institute की CBSE SA2 class 8-9-10 की admission हो जरी. Classes starting from 5th October. Irujo na mayam dagi khitnaba amasung khudong chaba singdi workbook amagi form da question mayam nainaba slide amasung animation galoina natakpa student assessment 15 days revision amasung satra singi request special classes na chingba thamjari. Akupa marol gidamakta contact tawiu Irujo Coaching Institute kay sampa thokchom lekai behind Bego Hotel. Hainay hakjang phabanan lan nasibo ina cheksin na senajay aduna aidi caffeine yaudaba CCT khaktamak thai adum su hakjang phana legi harabadi CCT thakpi CCT iramda Manipur da puthokjaba pothokni CCT Simbo Pogon Citratus tea. Imphal East West Amasung Bisnupur District Wina laptop amadi LCD TV loan lobu khudong chao bijari laptop amadi LCD TV pambi music na apikwa interest ta amadi athubu tamda lobu yagani pambi music na unabiu Imphal Finance Cooperative Trap and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bisnupur Bazaar Bisnupur Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai Thangmaiban Sinam Laikai 9/2 की प्रजा मियामना श्री खुमुकचम जोय किशन सिंहना थंगमैबन तौबुंग पुखरी अकोइबगी रिटेनिंग वॉल चनबिबा लेकाई सिमकी लंबी सिंह मचुताना सिमजिनबिबा अमसुंग पब्लिक हाइड्रेन खिमबिबगी दमकता हाइनिंगाई लेतना थागतपा फोंदोकजरी असिगुंबा थौना फबा ngang-thokkiba wangakna chatpa luchingba asina tawruba thabak thorom khudimakta mai pakpa oisnu haina isorgi mafamda purumjari फोंदोकजरिबा सिंह Sinam Laikai 9/2 की प्रजा मियाम सिंह Hawk amugumna aigi vision aigi focus mayek se bata maramdi success is about winning. Admission open for AIPMT 2015 and 16 at Ask Asian Imphal Center Kasamtong near Ramlal Paul High Secondary School Imphal. The study materials provided to me were of immense help. Come join Ask Asians. I am very grateful to the teachers and the study materials provided by the Ask Asians. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ahanba lakpi 100 customer da skin test amadi doctor consultation lemna ingjagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Dr. K. Binod Kumar Memorial Trust Imphal na sinduna laikhidraba Dr. Binod Kumar gi humudra taret suba ningsing thoram JN Manipuri Dance Academy da pangthokre thoram adu Professor L Sadananda Singha Padmasri RK Jhalajit National Youth Project New Delhi gi Director Dr. SN Subharao amadi mioi kyana sarukya ki laikhidraba gi mafam da minute ani tumina leptona awabo phongdoki laikhidraba gi photo da miyamna laisu katki Imphal East District Football Association na sinduna thataruk chupna chathagadaba grassroots football camp ngasidagi raw ground da chathaba haukre tongan ba chahi kangluki angang chama kunthra romna camp asida saruk yari Manipur da football masana chawkhat hanaba pandam da khongthang ngasi lokhalakpani hairi All Manipuri Nupi Maruki active member in State Council ki thakta thau purumbi yumnam sakhi tombina laikhidabada All Manipur Nupi Maruki Secretariat members na awaba phongdokre Maroi bapa amung hana
Imalon cakot hanggadabani haina media da phongdoklabasu lusingba lusingbi sing yauna larik laisu heirabasingna imalon budi nakiduna thambagum tawri. Mujeng tabir punang bomu kahna krumdari.